United Naga Council UNC na hauzik chathariba matam kaktaba economic blockade ase loisinaba Manipur lengang wari sanaba thaurang lokhatpa hokre UNC gi maikaidagi mifam madu yaithoknaba propose tawrakre hairi UNC na chathariba matam kaktaba economic blockade ase kuki singna nagagi micham taruk hatkiba dugi achuma wile fangalu haiba demand da satharakpani UNC gi khongjang adu handoknabagi matangda wari sananaba Home gi Commissioner cum Secretary N. Ashok Kumarna UNC gi President N. G. Lorho amadi ate mihut singda chebau thaki chebau aduda lakliba August 3 da Ministry of Home Affairs ki official singa unaduna wari sanasi haiki UNC da Thaki Baserol Aduna Hai, Hausi Oiriba Law and Order gi Fibam Amadi status Sida Tangdu Laitaba Hanjil Hanabagi Matang da Kananaba Mifam Amakauri, Mifamasi All Secretariat Block All Secretariat Building South Block ki Conference Hall da Lakliba August Ahum gi Nubit yung Matung Pung Ahum da Pangtukadabani Hairi, Adumoinamal, UNC gi General Secretary Varayo Satsangna, Home gi Commissioner da Pirakpa Pakumamagi Matungina, August ahumasi Naga Framework Agreement kudek pinakiba numit ki kumon numit tabana UNC gi mihut singna Impal da laklaga mifamadu sarug yarabada kudung chararoi. Mifamadu August ahum gi matung da Senapati District Headquarters to oina pangthung na bathaurang to biu hainasu paukumaduna makatana fongdurakli hairi.